Hi everyone, Namaste, Kurumjari. Ngashidi akhoi South Indian ki dosa ko dosa idli dosa gaido dosa do charasi sida chutney leire adu sida imanabi one of my friends she made for me. Let's get started. How very yummy. Hauna chaba chak insang aphaba chaba homemade ne ko leiraga chaba nate he. How There is fountain flowing deep and wide. Wari leibane asing bayina. Wari mahage. Ichin now the ichin now ziyameba. Ichin now mada. Kanabumbi kanabumada. Ningon doiro pipa doiro. Kay gumba sofradi. Mama mapasa thamoy nungaiti. Tongan na laser so jikti loin chawramina mafam tongan lay akhoi. Ajuga chap manana hajikan thoraiba ihause good citizen nama oina koi aina leiriba jaga sigi mafam sigi khun sigi lam sigi state sigi country sigi good citizen nama oina asingba aise good citizen oiribra aise khandabiyu. Ima ipasingna thambikiba wahei kayama history kayama kaubigunu. Moigi history do ningjaraga chasi moine kari tawhanningbra akhoise kamaina leihanningbra haibido adu khanna munna khalaga hingminasi. Ichado koiba chalaga kapaga lae hayane khatnaraga lae hayane maram khangdabida hekta kanana kari tawrage haina tawbai sorupudi ichadu da hana hangkoba chala kaidore bungo ibema kanaga kari hainare kaidobai kapiba maram do khanganda chaloba matungda icha kapena hekta chalaga hekta adu tawre na chadu na du tawre haigadaba surupudi ne maram do na chanu pidu da na chanu padu da maram do hana hangko adu matungida nang chaloba du hainingine. Asingba mina rokta nungda yum sagale apangba mina akhoi senda lengoi da yum sagale nong churapa kanda ne lengoi da sabe pungtum tume wai chaye adugo rokta saba nung mathak tu da foundation hogiba dudi nong chugera nung sit kera chai de haudi hauja ne. Aidi imanabi goi chaminarasu amaga chaminarasu wari je sum saba nungayeba nungai na hingo nungai na phaba chinjak chao khoi mayam nungsi na laiminase. Hawa
ꯍꯧꯔꯦ ꯍꯧꯔꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯁꯤꯗ ꯂꯣꯏꯁꯤꯟꯖꯜꯂꯒꯦ ꯑꯩ ꯄꯨꯛ ꯌꯥꯝ ꯊꯜꯂꯦ ꯉꯁꯥꯏꯁꯨ ꯈꯔ ꯆꯥꯔꯨꯔꯕꯅꯤꯅ ꯃꯌꯥꯝꯗ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯍꯥꯏꯅꯤꯡꯕꯅꯤ ꯈꯨꯔꯨꯝꯖꯔꯤ ꯅꯃꯁꯇꯦ